ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯛꯂꯝ ꯏꯔꯦꯟ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯄꯥꯕ ꯑꯣꯏꯕꯒ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯅ ꯄꯥꯊꯣꯛꯆꯔꯛꯄ ꯅꯠꯆꯗꯦ, ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯄꯥꯖꯔꯛꯄꯅꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯄꯣꯛꯄ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯤꯛ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯊꯥꯔꯤꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯨꯅ ꯑꯔꯣꯏꯕ ꯌꯩꯍꯤꯠ ꯇꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨ ꯊꯥꯔꯤꯛ ꯃꯅꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯣ ꯊꯥꯔꯤꯛꯄꯨ ꯀꯧꯕ ꯇꯥꯃꯟꯗꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯥꯔꯣꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯥꯔꯤꯛ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥꯔꯣꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯧꯏ, "ꯏꯆꯦ"꯫ ꯊꯥꯔꯣꯅ ꯑꯃꯨꯛ, "ꯏꯅꯥꯎꯗꯤ ꯅꯊꯟꯇ ꯁꯤꯡ ꯃꯨꯠꯄ ꯈꯪꯗꯃꯈꯩ ꯀꯔꯤ ꯋꯥꯈꯜꯒ ꯈꯜꯂꯤꯖꯥꯠꯅꯣ ꯅꯆꯦꯅ ꯉꯁꯥꯏꯉꯩ ꯀꯧꯕꯁꯦ ꯇꯥꯗꯃꯈꯩ"꯫ ꯊꯥꯔꯤꯛꯅ ꯑꯃꯨꯛ, "ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯑꯗꯣ ꯏꯆꯦꯅ ꯅꯅꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ"꯫ ꯊꯥꯔꯣ ꯊꯥꯔꯤꯛꯀꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯗ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯋꯥꯔꯤꯕꯨꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ, ꯑꯗꯣ ꯅꯪꯕꯨ ꯉꯥꯔꯤꯒ ꯌꯥꯝꯃꯤꯕ꯭ꯔꯥ? ꯅꯆꯦꯁꯨ ꯉꯁꯥꯏ ꯊꯕꯛ ꯆꯠꯊꯣꯛꯎꯗꯅ ꯌꯨꯝꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯔꯤꯝꯇ ꯍꯦꯛ ꯌꯦꯡꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗ ꯍꯥꯞꯀꯦ ꯇꯧꯔꯛꯄꯗ ꯉꯥꯔꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯂꯩꯔꯗꯤ ꯈꯔ ꯈꯖꯤꯛ ꯄꯤꯔꯛꯑꯣꯁꯦ"꯫ ꯊꯥꯔꯤꯛꯁꯨ, "ꯍꯣꯏ ꯏꯆꯦ, ꯉꯥꯔꯤꯕꯨꯗꯤ ꯌꯥꯝꯃꯤ, ꯉꯁꯥꯏ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥ ꯍꯌꯤꯡꯗꯒꯤ ꯂꯩꯔꯛꯄꯒꯤ ꯌꯥꯝꯃꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛꯅ ꯀꯧꯇꯥꯗꯒꯤ ꯉꯥꯔꯤ ꯈꯔ ꯂꯧꯊꯣꯛꯂꯒ ꯊꯥꯔꯣꯗ ꯉꯥꯔꯤꯗꯨ ꯄꯤꯔꯝꯃꯤ꯫ "ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦꯗ"꯫ ꯊꯥꯔꯤꯛꯅ, "ꯏꯆꯦ, ꯍꯦꯟꯁꯥꯡꯕꯨ ꯀꯔꯤ ꯊꯣꯡꯍꯧꯒꯦ"꯫ ꯊꯥꯔꯣꯅ, ꯀꯔꯤꯕꯨ ꯊꯣꯡꯒꯅꯤ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯪꯒꯥꯝ ꯅꯠꯇꯅ"꯫ "ꯍꯣꯏꯁꯦ, ꯍꯣꯔꯦꯟꯅꯦ ꯊꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯈꯔ ꯍꯦꯛ ꯊꯤꯜꯂꯛꯀꯦ"꯫ ꯋꯥꯗꯨ ꯉꯥꯡꯅ ꯉꯥꯡꯅ ꯊꯥꯔꯣ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯑꯗꯣ ꯅꯪꯕꯨ ꯅꯊꯟꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯁꯥꯁꯨ ꯅꯍꯥꯅꯤ, ꯅꯁꯛ ꯍꯥꯏꯔ ꯁꯥꯊꯤꯅ ꯐꯖꯩ꯫ ꯃꯁꯤꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯌꯥꯔꯛꯂꯣꯏꯗꯕ ꯅꯨꯄꯥ ꯀꯅꯥ ꯂꯩꯒꯦ"꯫ ꯊꯥꯔꯤꯛꯇꯨ ꯃꯃꯥꯏꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ, "ꯏꯆꯦ, ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯉꯣꯟꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯌꯥꯕꯤꯔꯛꯀꯗꯣꯏꯅꯣ"꯫ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯊꯥꯔꯤꯛ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯐꯥꯎ ꯎꯗ꯭ꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯨꯡꯁꯨ ꯅꯧꯅ ꯀꯥꯏꯅꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯊꯥꯔꯣꯅ ꯊꯥꯔꯤꯛꯄꯨ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯤꯗꯨꯅ ꯂꯨꯅ ꯈꯜꯂꯤ꯫ ꯊꯥꯔꯤꯛꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯊꯥꯔꯣꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯗꯧꯅ ꯈꯟꯖꯩ꯫ ꯊꯥꯔꯣ ꯉꯁꯥꯏꯉꯩ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯊꯥꯔꯤꯛ ꯊꯥꯔꯣꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ, "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ"꯫ ꯊꯥꯔꯣ ꯏꯐꯤꯡ ꯐꯤꯡꯅ, "ꯏꯍꯦ, ꯂꯣꯏ ꯁꯣꯏꯕ ꯇꯥꯔꯦ꯫ ꯊꯥꯔꯤꯛ ꯌꯦꯡꯉꯨꯅꯦ, ꯏꯆꯦꯗꯤ ꯉꯁꯥꯏꯉꯩ ꯋꯥꯊꯤ ꯉꯥꯡꯂꯤꯉꯩ ꯑꯦꯟꯁꯥꯡ ꯊꯣꯡꯂꯝꯕꯗꯣ ꯂꯣꯏ ꯄꯥꯗꯔꯝꯕ ꯇꯥꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯣ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯁꯨ ꯊꯥꯔꯣꯒꯤ ꯃꯇꯧꯗ ꯅꯣꯛꯔꯤ ꯅꯣꯛꯔꯤ ꯇꯧꯅ ꯂꯩꯍꯧꯏ꯫ ꯌꯥꯏꯄꯣꯛꯄ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯄꯥꯕ ꯑꯣꯏꯕꯅ ꯁꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯁꯥꯡꯅ ꯊꯥꯖꯔꯛꯇꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫